ꯑꯩꯈꯣꯏ ꯉꯁꯤ ꯀꯣꯏꯕ ꯂꯥꯛꯏ ꯏꯆꯟ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗꯤ ꯈꯪꯗꯦ ꯃꯐꯝꯁꯦ ꯂꯛꯈꯤꯄꯨꯔ ꯆꯥ ꯕꯒꯥꯟꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯈꯪꯗꯦ ꯁꯤ ꯃꯐꯝꯁꯦ ꯑꯩꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅ ꯑꯦꯛꯖꯦꯛ ꯈꯪꯗꯦꯕ ꯃꯐꯝꯁꯦ ꯑꯦꯛꯖꯦꯛ ꯃꯃꯤꯡꯗꯤ ꯆꯥ ꯕꯒꯥꯟ ꯈꯪꯉꯤꯗꯣ ꯍꯥꯏꯗꯤ ꯁꯨꯅꯥꯏ ꯂꯝꯕꯦꯟ ꯐꯥꯎꯕꯝ ꯂꯛꯈꯤꯄꯨꯔꯗꯒꯤꯅ ꯁꯨꯅꯥꯏ ꯂꯝꯕꯦꯟ ꯐꯥꯎꯕꯝ ꯂꯛꯈꯤꯄꯨꯔꯗꯒꯤꯅ ꯁꯨꯅꯥꯏ ꯂꯝꯕꯦꯟ ꯐꯥꯎꯕꯝꯒꯤ ꯃꯔꯛꯇ ꯂꯩꯕ ꯆꯥ ꯕꯒꯥꯟꯅꯦꯕꯀꯣ ꯑꯦꯛꯖꯦꯛ ꯍꯥꯏꯗꯤ ꯀꯩ ꯊꯣꯛꯀꯦꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯑꯩꯗꯤ ꯁꯤꯗ ꯑꯍꯥꯟꯕ ꯂꯣꯀꯦꯁꯟ ꯂꯥꯛꯄꯅꯤꯅ ꯑꯗꯨꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯤ ꯃꯐꯝꯁꯦ ꯐꯖꯗ꯭ꯔꯥ ꯇꯤ ꯒꯥꯔꯗꯦꯟꯅꯤ ꯑꯩꯈꯣꯏ ꯗꯣꯂꯨꯗ ꯂꯩꯕꯗꯣ ꯇꯤ ꯒꯥꯔꯗꯦꯟ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤꯁꯨ ꯁꯤꯁꯦ ꯀꯩ ꯀꯧꯕ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯗꯤ ꯀꯩ ꯃꯃꯤꯡ ꯀꯧꯕ ꯈꯪꯗꯦ ꯁꯤꯅꯔꯤꯁꯦ ꯌꯥꯝ ꯐꯖꯩ ꯅꯨꯡꯊꯤꯟꯒꯤ ꯋꯦꯗꯔꯅꯤ ꯁꯥꯊꯤꯟ ꯐꯖꯩ ꯐꯖꯕꯗꯤ ꯐꯖꯔꯦ ꯌꯥꯝ ꯅꯥꯜꯂꯦꯕ ꯑꯩ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦ ꯁꯤꯗꯩꯃꯨꯛ ꯀꯗꯣꯝꯗ ꯆꯠꯇꯣꯏꯕ ꯈꯪꯗꯦ ꯁꯨꯝ ꯂꯛꯈꯤꯄꯨꯔ ꯔꯣꯝꯗ ꯆꯧꯁꯤꯔꯥ ꯍꯥꯏꯅ ꯍꯥꯏꯔꯤ ꯈꯪꯗ꯭ꯔꯦ ꯁꯨꯃꯥꯒꯤ ꯊꯣꯛꯄ ꯀꯥꯄꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯁꯤꯅꯤ ꯅꯨꯄꯤꯒꯤ ꯂꯥꯏꯐ ꯈꯤꯇꯪ ꯄꯨꯊꯣꯛꯂꯛꯑꯗꯤ ꯐꯣꯇꯣ ꯃꯁ ꯅꯤꯗꯦꯠ ꯆꯧꯕꯤ ꯆꯠꯂꯁꯤ ꯂꯥ ꯍꯟꯕ ꯌꯥꯔꯦ ꯌꯦꯡꯉꯨꯅꯦ ꯒꯥꯔꯤ ꯊꯧꯔꯅꯤ ꯑꯗꯨꯗꯒꯤ ꯍꯜꯂꯅꯤ ꯏꯆꯟ ꯅꯨꯄꯤ ꯆꯥꯔꯦ ꯃꯐꯝꯁꯦ ꯀꯩ ꯃꯃꯤꯡ ꯀꯧꯕꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯕ꯭ꯂꯣꯛ ꯅꯝꯕ ꯀꯥꯎꯔꯨꯔꯦ ꯑꯍꯥꯟꯕꯅꯤꯅ ꯆꯥꯕ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯜꯂꯣ ꯒꯥꯏꯁ ꯑꯩ ꯉꯁꯥꯏ ꯂꯥꯛꯄꯗꯣ ꯕ꯭ꯂꯣꯛꯇꯣ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦꯕ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏ ꯂꯥꯛꯄꯗꯁꯨ ꯅꯣꯡ ꯌꯥꯝ ꯆꯨꯈꯔꯦ ꯑꯗꯩꯗꯤ ꯒꯥꯔꯤꯁꯨ ꯊꯧꯅ ꯂꯥꯛꯄ ꯑꯗꯩꯗꯤ ꯂꯝꯕꯤꯗꯁꯨ ꯈꯔ ꯆꯣꯠꯅ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯑꯗꯨꯗꯨꯅ ꯐꯣꯟꯗꯣ ꯁꯨꯝ ꯄꯥꯏꯔꯛꯇ꯭ꯔꯕ ꯑꯗꯩꯗꯤ ꯑꯍꯥꯟꯕꯒꯁꯨ ꯑꯣꯏꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯍꯩꯁꯨ ꯍꯩꯇꯕ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯑꯣꯡ ꯆꯥꯗ꯭ꯔꯦꯕꯀꯣ ꯃꯤ ꯃꯃꯥꯡꯗ ꯀꯥꯞꯅ ꯆꯠꯄꯁꯨ ꯏꯀꯥꯏꯕꯒꯨꯝ ꯀꯩꯒꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯗꯨꯅꯦ ꯁꯣ ꯉꯁꯤꯒꯤꯁꯤꯗꯤ ꯑꯍꯥꯟꯕꯒꯁꯨ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪ ꯃꯔꯥꯡ ꯖꯔꯥꯡ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯐꯖꯕꯁꯨ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯏꯁꯨ ꯁꯨꯝ ꯆꯠꯂꯨꯔꯕꯅꯤꯅꯀꯣ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯂꯒꯦ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯁꯤꯗꯩꯁꯨ ꯐꯖꯕ ꯚꯤꯗꯤꯑꯣ ꯑꯃ ꯀꯥꯞꯄꯒ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨ ꯈꯛꯇꯪꯇꯅꯤ ꯁꯣ ꯃꯌꯥꯝ ꯄꯥꯝꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯕꯥꯏ ꯕꯥꯏ